Wari asi kanagumbi punsi wariga changdamnaduna ijaba natchade. Wari asi piklaba kok asidagi tholakpa wahaising aduna semjinduna ijabane. Ayuki matamni nupa adu mirror mamangduda black ki coat suit tie tawduna lepli thongjindagi nupa amana Sir chanaba tawrasira gari thorang tawro kumamo nupa adu hoi haiduna kumthakirami asomdana lingjel school chanaba kana loshili mapa ibungo lembana ibema loidribo nangbo matam si thenglene lingjel lore babung laage lemba kari school japata leba hai madu yade sasalo shilo thengabani ipa office pada thinbiramage lingjel as mana tadabado amu nan thomani mai hauna bisya amu hore lingjel khara kalamna hoi pabung laage lemba thengi loshilo sasat lingjel su kumtharak lami laima ibema se ima manam nambikige ngaikho lingjel hoi ma mama na manam nambiba loreduna mapa macha ani do chatkhirami somdana office ta warem ngangna duna leiramba staff singdu gari makhol tabada check work launa khidre tumen leina khirami nupa du yamong hadana changlaklami mahak changlakpo bada staff mayam du lepkhatuna wish piraklami good morning sir nupa du yamong hadana morning asi hairamduna magi ka tamna changkhirami office ki staff singdu nupa du hek changkhibaga kyan hek tanarami asumna masa gi mathau tawnarami matamdi sumhau khibana office hours su lori Thomas nahan makhaidi guard puduna chatpani adubu ngasidi mahak mathanta lamjaw lomda haitharaklami somdana school suti thanaba matamni lingjel ngasidi mapana lawba lakpa amuk ngairudre atomda mayumda halaklami Thomas tu gari du sum tharakpana lamjaw yausilami nagiyet yengduna gari du tharakpada amangda lambi lanthokliba nupi macha adubu uhodraduna thengjilami Thomas khangboy kaiboy gari du brake khangpha phai nupi du asumna kana laroklami oima sire nami tudro mi chat prajatabra yenga thobaga doke ai halage haira ai sibaga ngamkhiroi Thomas hairakliba khonjel du tabada gari dagi kumtharaga hanglaklami sokpro kai soke lingjel nami tudro soise Thomas uhodre ado kai soke doctor jasira yaradra lingjel gari thengjalamdaidana mit to tangbiraga sokla kandana doctor jasira kaina yarni aigidi somoina mit to yengthopiruro si hairamduna chatke haiduna hwalakpada gari na thengkhibagi chaina kholduna namsan khibana sat phamtharaga leiki Thomas ado doctor jasi haibesu yadrabanina yumdo oina thinbiramage ichanbu kailamdagino mingna kari kauba ai silamdau makhale kaidagini mingna lingjel kawe kaka ai bu kaka kaina ngasi aina saraktana mayum thinbai mahut yumdo oina pura chatkidoini masak su phana phajari kai haino kaka ai tadi Thomas kaibu kashu haideda lingjel ngawbra kaino khangdi asumna Thomas na lingjenbu mayumda thinbiraklami ngaihakki matungda lingjengi mayum yaureduna
ꯂꯤꯡꯖꯦꯜꯕꯨ ꯊꯣꯃꯥꯁꯅ ꯁꯝꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯑꯣꯐꯤꯁ ꯍꯜꯂꯛꯄꯒꯤ ꯃꯐꯤ ꯐꯥꯎ ꯍꯣꯡꯗꯅ ꯃꯆꯥ ꯂꯥꯛꯄ ꯉꯥꯏꯔꯤꯕ ꯂꯦꯝꯕ ꯊꯣꯡꯒꯥꯟꯗꯒꯤ ꯃꯆꯥꯅꯨꯄꯤꯒ ꯅꯨꯄꯥ ꯑꯃꯒ ꯆꯪꯃꯤꯟꯅꯔꯛꯄꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤꯗ ꯍꯪꯂꯛꯂꯝꯃꯤ, "ꯏꯕꯦꯝꯃ, ꯅꯨꯄꯥ ꯃꯆꯥꯁꯤꯗꯤ ꯀꯅꯥꯅꯣ?" ꯂꯤꯡꯖꯦꯜ, "ꯄꯥꯕꯨꯡ, ꯑꯩ ꯉꯁꯤ ꯄꯥꯕꯨꯡꯅ ꯂꯧꯕ ꯂꯥꯛꯄ ꯉꯥꯏꯕꯗꯣ ꯉꯝꯗ꯭ꯔꯕ, ꯑꯗ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯀꯀꯥꯒꯤ ꯒꯥꯔꯤꯅ ꯊꯦꯡꯉꯦꯕ, ꯑꯗ ꯈꯣꯡꯁꯦ ꯆꯠꯄ ꯉꯝꯗꯕꯗꯨꯗ ꯀꯀꯥꯁꯤꯅ ꯊꯤꯜꯂꯛꯏꯅꯦ ꯄꯥꯕꯨꯡ." ꯂꯦꯝꯕ, "ꯍꯥ, ꯅꯪꯒ ꯈꯪꯅꯕ? ꯑꯗꯨꯗꯤ ꯃꯥꯁꯦ ꯏꯌꯥ ꯅꯨꯄꯥ ꯇꯥꯔꯦꯅꯦ."